Sahi asiga ukiba me tarahundoida kukisina fajan kiba naga gimioi taruk ngarang asiba haksangwena fangkiba dubu National People's Youth Front NPYM na nungai taba pongdorok ni ngasi Mantri Pukrida laiba NPYF ke office ta pangthokpa pawgi mifamamada NPYF ke President Arnold Sanasamna phongdokibada minungsi yaudana kukisina hatopikraba naga gimioi taruk ki mafamda ikai khumnaba utpoina ngasi numidang pung mapandagi mapan gi minute 15 fawba mai muthatuna minute 15 candle light thalaga Manipur gi miyamna awaba phongdokminase asigumba tamthiba thodok asi matungda amuhna thoktaba oisano haina mahana phongdokhi nasinguba mishimina mihan mipun gi thawong asi makhata na zathabidana ba pumnamukta amatta oina thominasi haina miyang yofamda National People's Youth Front Manipur na appeal tawjeri Hiram Khudingda Saukhatpa Moirang Assembly Constituency ama oinaba panam galoinana NPP Moirang Block pu thazaba thammaga loinana mioi kyana MPP Moirang Kendrada amadi masibulu singba MLA Thongam Santibu Saugatpoina NPP Moirangda Yorokpa mioi sing taram oktuna poning thogatkre MLA Office Film Lekaita NPP Moirang Block na sinduna pangthokpa thoram aduda Chaurana imung sama kontragi puna voter satruka yankhai romgi mioi sing MLA Thongam Santibu mafung khana sogot pagaloinana NPP Moirangda saruyaki mas thoram aduda NPP Moirang Block ki President PH Megha Singh Chairman Political Affairs Committee O Kumar Singh amadi NPP Women Front Moirang Municipal Councilor amadi handak lakadoriba Mikhal Singda Mirep oinaba Gram Panchayat maridagi mioi singsu sarugyaki thorom aduga mari lenana MLA Thongam Santina phongdokibada haukiba 32 suba Manipur Legislative Assembly gi mikhalda miyamna Moirang Assembly Constituency gi puari oina vote sauna pikiba adugi matungina miyam gi thabak thorom kya pangthokuna lagli NPP Moirang Blongna Assembly Constituency asigi leiriba miyam gi aifa thorang amasung tungi oirakadaba phibam sing ningthina khangmagaloinana thabak kya paikhali makhatana su paikhakigani lamdam asida tholiba irang asi aikhoi amana amada punaraga leibagi mahota punna satminatuna santi amasung tangdu laitaba phibam purakna bohonasi NPP Moirang Block amasung hairiba party asina miyang bidamakta tawgadaba thabak kya paring naina paikhakene haina mahana phongdokhi punamak tugi tawbimaldo aina kedong sunan thoga senjaroi amadi Moirangi leiba awada pa apunamak tungai thengnaba madu ngamnaba khona jagadi habido ai miya thajaba thamjadi leiba aigi endegi gaben sigi lusing puri loibiriba honorable Sri YKM sana aigo the people commitment aigo the people the rate ai praja singda aduna hojila eba CRP gi korba battalion ai live se segi sam battalion sam campaign khradi thangjing sing sida thammakana yamna thuba matamda aigoi thangjing sing sida aigoi sori tawba yaba khara kai wo khara tawdana bo khotna adi Hamo Banki Vardia Hotel Kathmandu Nepal da pangthukiba anisuba International GSA Conference ta Manipur da lisingani kunumdagi me ohumdagi thokliba irang amadi mukna basigi matangda Selin Digital Manipur gi Chairman Panjawam Lanajisuna wafam kya putokuna pawdam krai mahangna International Conference aduda Manipur gi local print amasung electronic media singda phongkiba pawsing yumpham oidana wafam kya pawdam ki mahana makatana phongdokibada hauji fawbada mukna ba amadung irang asina maram oiduna lanjani ribasing masagi mayumda hanjinma ngamdana relief camp singda leiri irang asida mioi sani hena lekhidre amasung mioi kuntra hena hujchu tiba phangana leiri sahi ahum helaklaba mukna ba amasung irang asi state amasung central lengana warusing purakpa ngamda bahibisi yamna laibak thibani masi mari leina basingna atubada loisinduna mahusagi tangdu leitaba punsirol lakna bahona biu aikhoina hairiba amasung ngangliba Sangsiliba Khongjang Singh asi Indian Constitution gi makhada haibani thabak oina pangthokpadi state amade central lengana pangthokadabani haina mahangna phongdokhi